ꯍꯥꯏ ꯑꯩ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯈꯔꯒ ꯊꯕꯤꯒ ꯇꯤꯜꯍꯧꯒ ꯑꯇꯩ ꯀꯩꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯕꯁꯤꯡꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯍꯧꯖꯤꯛꯇꯥꯗꯤ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦꯀꯣ ꯁꯦ 나옵니다. 뭐 쭉 빼야 돼. ꯆꯥꯛꯁꯦ ꯍꯥꯟꯅ ꯑꯝꯇ ꯆꯥꯊꯣꯛꯈꯤꯒꯦ. ꯑꯗꯨꯒ ꯊꯔꯣꯏ ꯐꯖꯅ ꯆꯨꯞꯊꯔꯒꯦ.
습답이랍니다. 사과시 하와야나 모록 làm sao xuôi đi sao đâu xuôi đi nó có đôi chua này. Tharo challenge ka to minana mi ka le yam nungai ba mo ai gi tule jade
Ngủ dậy. Udah. ꯃꯔꯤꯈꯛ ꯂꯦꯝꯃꯦ ꯉꯝꯗ꯭ꯔꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯔꯦ ꯑꯗꯣ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ